ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯣꯏꯔꯕꯁꯨ ꯃꯣꯔꯦ ꯁꯕ ꯗꯤꯕꯤꯖꯟ ꯑꯃ ꯑꯣꯏꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ꯫ ꯍꯦꯜꯊ ꯁꯦꯛꯇꯔꯗ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯃꯇꯤꯛ ꯆꯥꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯣꯔꯦꯒꯤ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯃꯦꯟ ꯄꯥꯋꯔ ꯌꯥꯝꯅ ꯋꯥꯠꯂꯤ ꯍꯥꯏꯕꯒꯤ ꯁꯣꯔꯁ ꯂꯩ꯫ ꯅꯔꯁ ꯀꯌꯥ ꯑꯃ ꯃꯔꯨ ꯐꯨꯛꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯄꯥꯎ ꯂꯩ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯃꯗꯤ ꯑꯦꯛꯁ-ꯔꯦꯒꯤ ꯂꯩꯒꯗꯕ ꯇꯦꯛꯅꯤꯁꯤꯌꯟꯁꯤꯡ, ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯗꯣꯛꯇꯔꯁꯤꯡ ꯀꯌꯥ ꯑꯃ ꯋꯥꯠꯂꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤ꯫ ꯈꯔꯗꯤ ꯋꯤꯀꯦꯟꯗ ꯊꯕꯛ ꯇꯧꯔꯤ꯫ ꯍꯦꯜꯊ ꯁꯦꯛꯇꯔ ꯐꯥꯎꯕ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯃꯇꯤꯛ ꯆꯥꯅ ꯊꯝꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯇꯩ ꯋꯥꯠꯂꯤꯕ ꯀꯌꯥ ꯑꯁꯤꯗꯤ ꯀꯝꯗꯧꯕ? ꯍꯧꯖꯤꯛ ꯃꯣꯔꯦꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯊꯧ ꯇꯥꯔꯤꯕ ꯑꯁꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯃꯗꯤ ꯑꯦꯛꯁ-ꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯐꯨꯜ ꯇꯥꯏꯝ ꯇꯦꯛꯅꯤꯁꯤꯌꯟ ꯃꯁꯤꯕꯨ ꯑꯣꯄꯔꯦꯠ ꯇꯧꯕꯤꯅꯕ ꯑꯋꯥꯠꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯂꯦ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯣꯔꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯅꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯤꯕ꯫ ꯑꯃꯅ ꯃꯣꯔꯦꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗꯤ ꯄꯥꯎꯗꯝꯕꯗ ꯊꯥꯖꯔꯣꯏꯗꯕ ꯑꯃ ꯑꯣꯏꯔꯦ꯫ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯀꯣꯏꯂꯥ ꯊꯥꯒꯗꯕ ꯃꯐꯝ ꯀꯌꯥ ꯋꯥꯠꯂꯤ ꯍꯥꯏꯅ ꯍꯪꯅꯗ꯭ꯔꯦ꯫ ꯀꯣꯏꯂꯥ ꯃꯆꯦꯠ ꯎꯕ ꯂꯝꯕꯤ ꯀꯌꯥꯝ ꯂꯩꯔꯤ ꯍꯥꯏꯅ ꯑꯣꯏꯅ ꯍꯪꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯗ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯨ ꯌꯥꯝꯅ ꯊꯤꯅ ꯋꯥꯠꯂꯦ꯫ ꯃꯣꯔꯦ ꯕꯖꯥꯔ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯣꯏꯔꯤꯕ ꯑꯁꯤ ꯐꯥꯎꯕꯗ ꯅꯥꯀꯜ ꯑꯃ ꯗ꯭ꯔꯦꯟ ꯂꯩꯇꯦ, ꯃꯐꯝ ꯀꯌꯥ ꯑꯃ ꯗ꯭ꯔꯦꯟ ꯂꯩꯇꯕ ꯂꯩꯔꯤ꯫ ꯗ꯭ꯔꯦꯟꯁꯤꯡ ꯑꯁꯤ MGNREGSꯅ ꯍꯥꯏꯐꯦꯠꯇꯤ ꯌꯥꯝꯅ ꯁꯦꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯣꯔꯦ ꯅꯣꯡ ꯈꯖꯤꯛ ꯆꯨꯕꯗ ꯂꯝꯕꯤꯒꯤ ꯃꯌꯥꯏꯗ ꯇꯨꯔꯦꯜꯒꯨꯝꯅ ꯏꯁꯤꯡ ꯆꯦꯜꯂꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯃꯣꯔꯦ ꯂꯝꯕꯤ ꯑꯁꯤ ꯐꯠꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯂꯝꯕꯤ ꯁꯦꯝꯕꯤꯔꯛꯇꯕ꯫ ꯑꯃꯅ ꯂꯝꯕꯤ ꯂꯝꯈꯥꯡ ꯐꯠꯇꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯤꯗꯤꯌꯥ ꯍꯥꯎꯁ ꯂꯩꯔꯤꯕ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄ ꯅꯠꯇꯅ ꯂꯩꯔꯤꯕ ꯃꯣꯔꯦꯗ CHOꯁꯤꯡ ꯑꯁꯤꯅ ꯑꯇꯝꯅꯅ ꯑꯩꯈꯣꯏꯅ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎ ꯄꯤꯔꯒ ꯒꯚꯔꯟꯃꯦꯟꯠꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡꯁꯤꯡ ꯐꯠꯇꯔꯦ, ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯄ꯭ꯂꯥꯟꯗ ꯍꯥꯞꯄꯤꯗꯨꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯃꯣꯔꯦꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯏꯎ ꯎꯗꯦ ꯍꯥꯏꯕ ꯌꯥꯏ꯫ ꯀꯅꯥꯒꯨꯝꯕ ꯈꯔ ꯃꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯏꯟꯇꯔꯦꯁꯇ ꯈꯔ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯕ ꯌꯥꯎꯔꯝꯕ ꯌꯥꯏ꯫ ꯑꯃꯅ ꯒꯚꯔꯟꯃꯦꯟꯠꯅ ꯍꯟꯗꯛ ꯐꯣꯡꯈꯤꯕ 100 Days ꯑꯦꯛꯁꯟ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯃꯣꯔꯦꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯌꯥꯎꯔꯤ꯫ ꯃꯁꯤꯗꯁꯨ ꯃꯣꯔꯦꯗ ꯂꯩꯔꯤꯕ CHO ꯀꯌꯥ ꯑꯁꯤ ꯀꯣꯛ ꯆꯨꯡꯁꯤꯟꯅꯔꯒ ꯃꯣꯔꯦꯒꯤ ꯋꯦꯜꯐꯤꯌꯔꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯑꯊꯨꯕꯗ ꯀꯔꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯈꯟꯅꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯩ꯫ ꯑꯃꯅ ꯃꯣꯔꯦ ꯃꯄꯨ ꯄꯥꯟꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯤꯌꯥꯝꯅ ꯌꯥꯅꯔꯕ ꯋꯥꯐꯝ ꯑꯃꯒꯨꯝꯕꯅꯤ꯫ ꯀꯔꯤꯕꯨ ꯑꯣꯏꯔꯕꯁꯨ ꯋꯥꯠꯂꯤꯕ ꯑꯋꯥꯠ ꯑꯄꯥ ꯀꯌꯥꯁꯤꯡ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯄꯨ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯃꯄꯨ ꯂꯩꯔꯒꯗꯤ ꯍꯧꯖꯤꯛ ꯀꯃꯟ ꯄ꯭ꯂꯦꯁ, ꯀꯃꯟ ꯌꯨꯇꯤꯂꯤꯇꯤꯁ, ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯁꯤꯒꯤ ꯗꯨ ꯑꯦꯟ ꯗꯣꯟ ꯈꯪꯅ ꯆꯠꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨ ꯂꯩꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯧꯆꯥꯎ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯁꯤ ꯅꯠꯇꯅ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯃꯆꯥ ꯑꯅꯤ ꯈꯨꯖꯥꯏꯔꯣꯛ ꯑꯃꯗꯤ ꯂꯥꯏꯔꯣꯛ ꯇꯨꯔꯦꯜ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤꯕ꯫ ꯍꯧꯖꯤꯛ ꯇꯨꯔꯦꯜ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯒꯥꯔꯕꯦꯖ ꯗꯝ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯕꯨ ꯐꯠꯇꯦ ꯇꯧꯒꯅꯨ ꯍꯥꯏꯕꯤꯅꯕ ꯂꯩꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯇꯧꯔꯤꯕꯁꯤꯡꯗꯨ ꯁꯤꯚꯤꯛ ꯁꯦꯟꯁ, ꯁꯃꯥꯖꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯎꯗꯕ ꯃꯤꯑꯣꯏꯔꯥ? ꯅꯠꯇ꯭ꯔꯒ ꯁꯤꯆꯨꯋꯦꯁꯟ ꯅꯠꯇ꯭ꯔꯒ ꯃꯐꯝꯅ ꯑꯣꯏꯍꯜꯂꯤꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯃꯣꯠ ꯑꯀꯥꯏ ꯍꯨꯟꯗꯣꯛꯅꯕ ꯒꯥꯔꯤ ꯑꯃ ꯃꯣꯔꯦꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅ ꯆꯪꯂꯒ ꯑꯃꯣꯠ ꯑꯀꯥꯏ ꯈꯣꯝꯗꯣꯛꯂꯒꯗꯤ ꯇꯨꯔꯦꯜꯗ ꯑꯣꯏꯔꯤꯕ ꯒꯥꯔꯕꯦꯖ ꯗꯝ ꯑꯗꯨ ꯑꯣꯏꯈꯤꯒꯗ꯭ꯔꯥ? ꯃꯁꯤ ꯀꯅꯥꯅ ꯁꯤꯟꯒꯅꯤ? ꯃꯣꯔꯦ ꯃꯄꯨ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯃꯄꯨ ꯂꯩꯇ꯭ꯔꯒꯗꯤ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅ ꯊꯤꯡꯕꯤꯒꯅꯤ?